Sana ma'am, good na LB pudo laksere. Sita. Do sana ma'am lakbiyo, support tobiyo. Sana ma'am bari nga chanasi. Ko sana ma'am jang bik tuna mago to support tobiyo. LB haujere. Ato LB pudo laksere. Sana kana kana lagi. Sana ma'am topiro. Snow ma'am, LB hore. Sino ma'am wai chanasi, ma'am support tobiyo. Malingita LB thau ke kanda nong lakpanina nuaite nong sulai bako. Aduna malingita ha LB se hogana hogane. Like and share, thank you. Like done, thank you. Thakachari like amana kana gino. Oh, oja like to jere, thank you tema thakachari. Tema changbe beda mukta ningai thakachari tema kamai kamai tauri. Jalang thabo santagi chaga thabo. Wow, ko oja like oja namaste, Jai Krishna oja, Hare Krishna oja. Oja santagi jalang thopira broja. Nung sulai yang sih nung lah patu kodi ngah ngaling itu kan toh hogana oja sum lebih hog jo bene oja sandagi caga thapiro bro Robin kayak Robin Israel kayak apa Messi or Ronaldo kayak Guwahati jauh ngari Guwahati jauh ngari oh oja kayak ngasi cali roja oh jangan deh hati ngasi Guwahati cali aja oja flight cali roja aja flight cali orang ngasi doh tabasita kajimbere taba phangdre oja kona mulake hoi tema hoi jane ko sigati chudri ba mangi mange hoi flight ni oja ma thunda la chali bro natakana oja gi oja ni su chali bro oja Guwahati kaim phamde le ba didi waram ni oja nga potha biro cha lang thapalo raga kona sum changbiro jana potha balo raga oja ai ta thunga bani na oja war ni battery yaudre bel tolada oh bel tola jo tara lidra tinna lidra oja ado oja flight te lakpani na oja waram ni ado oja nga potha biro
ꯑꯗꯨꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯑꯣꯖꯥ ꯀꯣꯟꯅ ꯁꯨꯝ ꯆꯪꯕꯤꯔꯛꯑꯣ ꯅꯣꯡ ꯇꯥꯔꯛꯄ ꯍꯧꯔꯦ ꯑꯣ ꯑꯩꯒꯤ ꯏꯅꯥꯎ ꯀ꯭ꯔꯤꯁꯟ ꯂꯥꯛꯑꯦ ꯀ꯭ꯔꯤꯁꯟ ꯁꯟꯗꯥꯒꯤ ꯆꯥꯒ ꯊꯛꯑꯕ ꯀꯤꯁꯟ ꯁꯟꯗꯥꯏ ꯀꯔꯤ ꯀꯔꯤ ꯆꯥꯔꯦ ꯂꯥꯏꯛ ꯇꯧꯔꯣ ꯀꯤꯁꯟ ꯀꯣ ꯀꯀꯥꯏꯗ ꯕꯥꯔꯗꯦꯒꯤ ꯆꯪꯉꯕꯅꯤꯅ ꯂꯥꯏꯛ ꯇꯧꯔꯣ ꯑꯗꯨ ꯕꯥꯔꯨ ꯀꯩ ꯆꯥꯏ ꯀ꯭ꯔꯤꯁꯟ ꯂꯥꯏꯛ ꯇꯧꯔꯝꯃꯣ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛꯇꯤ ꯀꯅꯥ ꯊꯣꯡꯒꯅꯤ ꯀꯤꯁꯟ ꯑꯩꯗꯣ ꯉꯔꯥꯡꯗꯒꯤ ꯅꯥꯔꯒ ꯂꯩꯌꯦ ꯉꯔꯥꯡ ꯕꯥꯔꯗꯦꯗ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯅꯦꯠ ꯂꯣꯏꯈ꯭ꯔꯕ ꯑꯣ ꯀꯃꯥꯏꯅ ꯇꯧꯋꯤ ꯀꯔꯤ ꯅꯥꯔꯤꯕ ꯆꯥꯛꯇꯤ ꯑꯩꯈꯣꯏ ꯌꯥꯝꯕꯅ ꯊꯣꯡꯉꯦ ꯑꯣ ꯀꯩ ꯂꯣꯛ ꯑꯔꯨꯝ ꯇꯧꯔꯤꯔꯥ ꯀꯔꯤꯅꯣ ꯀꯤꯁꯟ ꯅꯥꯕ ꯌꯥꯗꯦꯀꯣ ꯇꯤꯔꯥꯅꯤ ꯂꯐꯣꯏꯔ ꯀꯤꯁꯟ ꯀꯔꯤ ꯑꯣꯏꯅ ꯅꯝꯗꯕꯅꯣ ꯅꯁꯥ ꯉꯝꯗꯤꯗꯣ ꯗꯦꯠ 10ꯗ ꯒꯨꯋꯥꯍꯥꯇꯤꯗ ꯆꯠꯇꯣꯏꯅꯤ ꯀꯔꯤꯒꯤ ꯗꯦꯠ 10 ꯒꯨꯋꯥꯍꯥꯇꯤꯗ ꯀꯔꯤꯒꯤꯅꯣ ꯀꯤꯁꯟ ꯀꯩꯗꯧꯕꯩꯅꯣ ꯀꯤꯁꯟ ꯀꯩꯗꯧꯕꯩꯅꯣ ꯒꯨꯋꯥꯍꯥꯇꯤꯗ ꯑꯩ ꯀꯧꯔꯤꯗ ꯑꯄꯣꯝꯕ ꯑꯃ ꯂꯩꯌꯦ ꯑꯗꯨ ꯉꯔꯥꯡꯗꯒꯤ ꯑꯃꯨꯛ ꯍꯧꯔꯛꯏꯕ ꯑꯣ ꯑꯗꯨꯒꯤ ꯒꯨꯋꯥꯍꯥꯇꯤꯗ ꯆꯠꯇꯣꯏꯔꯣ ꯑꯗꯨꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯆꯠꯄꯅꯦ ꯏꯍꯦ ꯗꯤꯜꯂꯤꯗ ꯁꯨꯝ ꯇꯧꯕ ꯌꯥꯗ꯭ꯔꯣ ꯑꯥꯗ ꯀꯨꯏꯗ꯭ꯔꯤ ꯑꯩꯒꯥꯗꯣ ꯑꯩꯒ ꯎꯅꯔꯝꯃꯤ ꯕꯖꯥꯔꯗ ꯑꯣ ꯑꯩꯒꯥ ꯍꯥꯏꯗꯤ ꯈꯪꯕ꯭ꯔꯥ ꯑꯩꯒꯥꯔꯣ ꯏꯇꯩꯃ ꯑꯣ ꯑꯩꯒꯥꯅ ꯍꯥꯏ ꯂꯥꯛꯇꯕ ꯍꯥꯏꯗꯦ ꯑꯩꯒꯥ ꯕꯖꯥꯔ ꯆꯠꯂꯨꯕ꯭ꯔꯥ
ꯑꯩ ꯍꯥꯟꯅ ꯒꯨꯍꯥꯇꯤꯗ ꯌꯦꯡꯉꯦ ꯑꯗꯨꯒꯤꯅꯤ ꯕ꯭ꯔꯗꯔ ꯐꯔꯦ ꯐꯔꯦ ꯆꯠꯂꯣ ꯆꯠꯂꯣ ꯉꯥꯏꯔꯛꯇꯅ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯒ ꯇꯧꯔꯛꯎ ꯅꯇꯣꯝꯇ ꯆꯠꯀꯗꯣꯏꯔꯥ ꯒꯨꯍꯥꯇꯤꯗꯣ ꯅꯇꯣꯝꯇ ꯆꯠꯀꯗꯣꯏꯔꯣ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯆꯠꯂꯗꯤ ꯃꯤꯗꯣ ꯑꯅꯤ ꯁꯨꯔꯗꯤ ꯐꯩꯗꯅ ꯀꯤꯁꯟ ꯑꯩꯅ ꯑꯣꯖꯥ ꯍꯣꯏꯒꯤ ꯄꯥꯎ ꯂꯧꯔꯝꯃꯤ ꯑꯣ ꯑꯩꯒꯤ ꯄꯥꯎꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯑꯩꯒꯤ ꯄꯥꯎꯗꯤ ꯅꯨꯡꯉꯥꯏꯕꯗ ꯅꯨꯡꯉꯥꯏꯕ ꯄꯤꯅ ꯂꯩꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯑꯗꯨꯅ ꯍꯟꯗꯛ ꯃꯥꯏꯒꯁꯦ ꯀꯪꯁꯤꯜꯂꯦ ꯀꯩꯗꯧꯅꯤ ꯂꯩꯇꯕ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯔꯛꯄꯁꯤꯗꯤ ꯃꯤꯒ ꯑꯝꯇ ꯎꯗꯦꯗ ꯑꯩꯈꯣꯏ ꯏꯌꯥꯝꯕꯒ ꯕꯥꯆꯧꯒ ꯑꯣ ꯆꯣ 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 ꯐꯔꯦ ꯀꯤꯁꯟ ꯄꯣꯊꯥꯔꯣ ꯅꯪ ꯊꯣꯛꯑꯣ ꯀꯤꯁꯟ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯀꯤꯁꯟ ꯄꯣꯊꯥꯔꯣ ꯈꯪꯕꯣ ꯀꯩꯗꯧꯅꯤ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯑꯩꯃꯨꯛ ꯅꯨꯡꯉꯥꯏꯕ ꯖꯒꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯐꯔꯦ ꯀꯤꯁꯟ ꯆꯠꯂꯣ ꯆꯠꯂꯣ ꯅꯪ ꯍꯌꯦꯡ ꯒꯨꯍꯥꯇꯤ ꯆꯠꯀꯥꯟꯗ ꯄꯣꯊꯥꯔꯣ ꯀꯣ ꯐꯖꯅ ꯃꯄꯨ ꯈꯣꯏꯔꯝꯃꯒ ꯐꯖꯅ ꯄꯥꯡꯊꯣꯛꯑ ꯂꯥꯛꯎ ꯑꯣꯄꯔꯦꯁꯟꯗꯣ ꯀꯨꯏꯔꯦꯗ ꯏꯇꯩꯃ ꯍꯣꯏ ꯄꯥꯎꯒ ꯇꯥꯗꯕ ꯉꯁꯤ ꯎꯏꯁꯤꯅꯤ ꯏꯇꯩꯃ ꯆꯥꯛ ꯊꯣꯡꯉꯕꯣ ꯃꯌꯥꯝ ꯑꯩ ꯊꯣꯛꯆꯔꯒꯦ ꯃꯌꯥꯝ ꯕꯥꯔꯗꯔꯒꯤ ꯂꯥꯏꯐꯇ ꯆꯪꯉꯛꯄ ꯃꯈꯩ ꯂꯥꯏꯛ ꯑꯃꯠꯇ ꯇꯧꯕꯤꯔꯝꯃꯣ ꯀꯥꯎꯅꯤ ꯃꯌꯥꯝ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯀꯤꯁꯟ ꯄꯣꯊꯥꯔꯣ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯄꯣꯊꯥꯔꯣ ꯀꯣ ꯄꯣꯊꯥꯔꯣ ꯅꯣꯡꯁꯤꯡ ꯇꯥꯁꯜꯂꯦ ꯇꯜꯂꯦꯗ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯕ ꯅꯈꯣꯏ ꯁꯔꯃ ꯑꯣꯖꯥꯒꯤ ꯅꯝꯕꯔ ꯑꯃꯠꯇ ꯄꯤꯕꯤꯕ ꯌꯥꯒꯗ꯭ꯔꯣ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯩꯒ ꯍꯥꯏꯕꯤꯔꯛꯎ ꯀꯔꯤ ꯇꯥꯟꯅꯒꯗꯕ ꯂꯩꯕ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯨꯈꯣꯏ ꯑꯩꯒ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯕꯤꯔꯝꯃꯨ 인터포에 뭔가 아니었어요. 하고 있거나 itu 나가볼까? 애가 고등학교 때 오면 जानी ऐगा नंबर पीछे रख के ताकत चली ऐगा वाओ ऐ जरी बितला मसुगी कोकता अनुंबा अमा नंदना लेबजिनी नुंगारिदो मिना खंगदबा मसुगी कोलुमसे इमा थरानीसे मसु उबदा किरमने कीदेदा रे पिता कीदेदा
레베타 짝퉁고 뭐 할래 브라 아? 뭐 해라 헬로 누노 낭부 뚜멈 나이데 가까이 좀 땡지 영우들 사나 가까이 저러게나 낭부 가까이 는 땡지 영우들 사나는 거 에 마마나 한비가 있는데 가까이 지내지 마마나 한으로 ada minta di dia nguda na masuk se lepo jam na pamba male nanti gi cana tele hoi ne mama balu ga lo na mese kanula pun natra kosan ma kharat pa hoi de beta kakala po sumsai lepo pam hoi da dong kakala dong sin hai beta sana nang subscriber ajo ne Sixty jauhdri 5,300 क्या ना जौर में LB देने को 8,000 7,000 300 2,000 4,000 माले खराब है ना लाइट तो उड़ी था मगले ओ ऐसे मुड़ी चारी चकलाम 시바다 소라기 버린다. 얘기도 해. 하영 레이트다. 한다고 세 양양 그러니까. 지금 자딩이 시간 가면 부들거. 하영이 저 비우샤양 가는 바 아니거든. 떨구나. 작은 게. 이게 또 아니 이게 갈로 왜 이게 갈래다 Ada tu lagi dekat pun selalu ngeri dia. Kaya tu aja dekat dok. Lab tu Thai ko. Ai lab Thai ni chang ni. Na Thai ni pi dia. Wow, Thaja. Ibung like dan nungari bo. Thaja nungari. Ibung hendak puire. Hendak ibung hendak dam sille apa ko. Thaja naik tu gro. Masuk musi teba masuk muri angu groy masuk ka na thatalro wow ai chan bibi lai hi kaka hi bibi welcome haji kai dawre ge bibi ngauraga papar nukhai rega absolute tu ga chawe Message tak tu, kita tu phone kita tu. Mak di phone beli nunggu phone ni hari ni kita. Jadi kita tham ni. Hoi da thaja na ta bajek ta ba ko adu ta isoro khoramu na ta bajek ta ba adu tra mathau ni thasusu na na pesa kam sale tummi ye kari ge 하지 tumbrane bibi nang ba bibi like to ro kakagi kai tumin hoji bu bibi adune na da bajek ta ba thaja thasusu masakan ngamde
ꯍꯧꯖꯤꯛ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯍꯣꯏ ꯏꯕꯨꯡ ꯉꯥꯗꯅꯕ ꯍꯣꯠꯅꯩꯅꯤ ꯍꯣꯏ ꯅꯥꯅꯨ ꯑꯉꯥꯡꯁꯤꯡ ꯈꯔ ꯇꯧꯗꯅ ꯀꯩꯗꯧꯅꯤ ꯃꯤꯑꯣꯏꯕ ꯍꯥꯏꯁꯤꯗꯤ ꯀꯔꯤꯝ ꯍꯥꯏꯅꯤ ꯏꯃꯥ ꯑꯩ ꯅꯥꯔꯤꯌꯦ ꯀꯔꯤ ꯅꯍꯥꯟꯗꯤ ꯀꯔꯤꯝ ꯇꯧꯗ꯭ꯔꯥ ꯀꯃꯥꯏꯅ ꯅꯥꯔꯤꯅꯣ ꯄꯤꯕꯤ 그는 비비는 굿 역으로 퍼뜨리버냐 다소수 마사 누가이때 이봉 라브로 다소이다 아이 다소이다 라미 베비 카라 누가이트리바 해보 낭보 파자라까니 까리노 아두 헥터디 파바자바도 미잠라이 이봉 엘비세 미 카라타니다 아기 이전에 나온 부터니 나이싱세 다수 나 타자 베베 눈 파자라까니다 계속 칼루노 나부 깍고 나네게네 숨 파자라까니 오호 OTP 마뚱다 남브로 lạc làm ấy làm ý mấy hôm đã khỏe chả làm ý chả thật bù tần na mấy mùi đã chả su chả na hay là mi đi cùng pan lấy còn mình đi lạc tê họ hồi đã sum lạc chân đi ra cái nó sum lạc chân đi ra thả ra 아두네 마 주리라 헬로 아자 헬로 주리 누가리보 타가짜리 아기 전에 정비라빠 주리부 하닝아 타가짜리 주리 라이크 마사마 또비라모코 아이디 쿠티 아두디 아이디 쿠티 아이디 카카 호야 파자카니다 kasukaluno kuti pajakadi kuine changmane bako phajakani bibi kaim khaluno kapkono phajakani sum खरनी दी वासुवान लेता ने को मसुगी नंबर दी इबोक्ता लेरे नंग याम हनी बि सानिंग बन ना था तो मिनंग ना को जुरी नंग नुंगाई रिए होइदा मयाम ना द बजेक त बको जुरी ना द बजेक त बा खरमाम सि चाने मिनसी थाजा दी ऑन चाक थोंग अब थाजा 미리 판자미 정비리 지노면 고민 like to view 자리 붕 장은 짜이나 다절짝 하자 그린 장노 하자 그냥 짜 하자는 미 군이 빨래야에 like nó cũng pan cái lấy yêu lệ gung này thay cái ngang đi ngang class kia cả đấy mà suy nghĩ xe time này tới bao nhiêu mi sung đó chẳng lẽ tới bao nhiêu hồi đây ta cả cái nó sum mà tầm đồ hồi đây riêng sum tháp bên này cả cái gì nó nó có vào cáiแบบgạo cái không nó bị chắc ăn bên này hồi đây thà ra gạo hay bên này tiền cái này bên này tiền mà kia có cái nào cũng ngân này sao bên này cái nào cũng tiền cái này class 2 까레 오 파잔타 말로 타자 ngang được không tâm thật luôn 타자 sẽ cái bà ngang ngồi làm lê hè ngang làm lê hè JRB 해봐 JRB 민다 항번이 해. 사장님 민다 항번에
ꯑꯩꯈꯣꯏ ꯕꯦꯕꯤ ꯈꯨꯠꯇꯦꯕꯅꯤꯅ ꯀꯅꯥꯅ ꯆꯥꯛ ꯊꯣꯡꯒꯅꯤ ꯆꯦ ꯕꯦꯕꯤ ꯀꯩ ꯂꯝꯒꯤꯅꯣ ꯆꯦ ꯕꯦꯕꯤꯔꯣ ꯍꯪꯉꯨ ꯍꯪꯉꯨ ꯀꯩ ꯂꯝꯒꯤꯅꯣ ꯍꯪꯉꯨ ꯊꯥꯖ ꯕꯦꯕꯤꯅ ꯑꯣ ꯍꯥꯏ ꯑꯇꯥꯗ ꯃꯤꯅꯤꯠ ꯄꯤꯔꯥ ꯄꯂꯦꯝꯅ ꯍꯥꯏꯌꯦ ꯍꯣꯏꯗ ꯈꯔꯅꯤꯗꯤ ꯑꯩꯈꯣꯏ ꯕꯦꯕꯤ ꯄꯂꯦꯝꯅ ꯊꯣꯡꯉ ꯆꯥꯒ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯣꯔꯝꯃꯤꯀꯣ 이붕디 안강 kaya surage 타자 하이브 이까이다 ꯅꯪ ꯅꯨꯄꯤꯅꯤꯀꯣ ꯑꯗꯨꯃꯥꯏꯅ 이붕 하이브 이까이리 이붕디 안강 kaya surage 다수되기 아이나 뭐 walli 하이로 그이기 까이노야 파라파라 니티 오훔네 니티 오훔 니티 오훔니 타자 농나 누꺼 와우 솔라에 오자 누가이 비 누가이보 엉 누가이 소티 자신 짜라보 솔 라이트 오비고 마수게 ngang 메야 빠비 오훔네 그게 농에 되는 이봉 허허 저나 짜드리 해 짜드리 깨더리 소 lại 100 bio 타자 에디 제히 군망아 그 비비 안강 오르버니 오자디 짜드리 소 짜드리 누파데기 누피나 헤나 파레 하우디디 붕아 호이 파이라게 도니 라이선 하이카카 에이 라에 와우 도니 땡큐 도니 라이트로 카카기 너희들 깨달은 것이 듀티 쳤더라고. 저는 베비, 오호, 아이는 할래, 한견이, 그 베비디 안강니, 그 베비 안강니. 너희 것이 듀티 쳤pro, 짜이싱 짜라고. ten like, thank you. 너희 다같이, 너희 스노미암 그 사포토 미네시코, 능가 타자 블록가 능가 카넥 레이브라 더니 그리고 카넥 레임 데게디 카넥 토로 아두가 그냥 통이 아도 더니 능 그리고 타자 블록가 카넥 레임 데 따라가디 코 타자 블록 능 사포트 토로 코멘 마 탐모 마 쇼단 할라카니 아이 전 타자수 면 프로모션 사포트 오브니코 그이 레게 그 멀섬 항마이 그이 레게 mi cây lấy ghê cây lấy tê đa sung hạc elbi thabani hangmai ke bina sorry se thaja kai de elbi nina khangna dabani sung kong na bani ko baby kai de chiche ko su kai de ko ado doni tabra kakana se nanga thaja block ka connect le trabadine nang connect toro support toro aduga comment macam thermoma soidana nang namu support toro kani ko baby ko isinal wena support to mina si ko tai ko doni 타자 그 baby di yang sibani kacak cara buat cadri doni cadri
ꯑꯗꯨꯗꯨꯅꯤ ꯀꯀꯥꯅ ꯍꯥꯏꯁꯦ ꯇꯥꯕ꯭ꯔꯣ ꯃꯊꯛ ꯂꯩꯕ ꯊꯥꯖ ꯕ꯭ꯂꯣꯛꯁꯦ ꯅꯪꯒ ꯀꯅꯦꯛ ꯂꯩꯅꯕ꯭ꯔꯕ ꯑꯣꯀꯦ ꯑꯣꯀꯦ ꯍꯥꯏ ꯑꯣꯀꯦ ꯊꯦꯡꯛꯌꯨ ꯑꯗꯨ ꯃꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯔꯝꯃꯣ ꯑꯗꯨꯒ ꯊꯥꯖꯅ ꯑꯃꯨꯛ ꯁꯣꯏꯗꯅ ꯀꯩꯅꯣ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯅꯤꯀꯣ ꯑꯗꯨꯅꯤ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯈꯔ ꯅꯨꯡꯉꯥꯏ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯁꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯃꯆꯥꯅꯨꯄꯤ 3 ꯁꯨꯕꯗꯣ ꯃꯆꯥꯅꯨꯄꯤꯅ ꯃꯅꯩꯅꯤ ꯏꯕꯨꯡꯉꯥꯏ ꯃꯥꯟꯅꯩꯅꯤ ꯏꯕꯨꯡꯉꯥꯏ ꯑꯩ ꯅꯍꯥꯟ ꯍꯪꯉꯦꯕꯀꯣ ꯑꯩꯈꯣꯏ ꯊꯥꯖꯒꯤ ꯃꯌꯨꯝ ꯂꯩꯀꯥꯏꯗꯅ ꯃꯥꯅ ꯑꯁꯤ ꯃꯃꯥꯡꯗꯅꯦ ꯑꯩ ꯈꯪꯕ꯭ꯔꯥ ꯑꯩ ꯊꯣꯛꯑꯦꯕꯀꯣ ꯂꯩꯔꯝꯒꯗ꯭ꯔꯥꯅ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯂꯩꯅꯗꯕꯅꯤ ꯏꯀꯥꯏꯅ ꯁꯨꯝ ꯑꯩ ꯊꯤꯔꯝꯗ꯭ꯔꯕ ꯃꯥꯒꯤ ꯊꯣꯛꯉꯝꯗꯩ ꯃꯥꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯈꯔ ꯀꯥꯈꯠꯂꯒꯅꯦ ꯀꯩꯅꯣ ꯈꯔ ꯆꯠꯈꯠꯂꯒ ꯑꯗꯨꯒ ꯂꯩꯕꯅꯤ ꯍꯥꯏꯌꯦꯕꯀꯣ ꯅꯪ ꯂꯩꯔꯝꯃꯣꯏꯗ꯭ꯔꯥ ꯈꯪꯗꯕꯅꯤꯅ ꯑꯩꯅꯁꯨ ꯑꯗꯨꯝ ꯊꯤꯔꯝꯗ꯭ꯔꯕꯀꯣ ꯑꯗꯒꯤꯗꯤ ꯗꯌꯥꯅꯟꯗ ꯅꯨꯃꯤꯠꯇꯨꯒ ꯑꯩꯈꯣꯏ ꯂꯥꯛꯄ ꯅꯨꯃꯤꯠꯇꯁꯨ ꯗꯌꯥꯅꯟꯗ ꯄꯨꯡꯖꯦꯕꯗꯣ ꯃꯣꯏ ꯃꯄꯥꯁꯨ ꯁꯤꯕ ꯅꯨꯃꯤꯠꯅꯦꯕ ꯑꯩ ꯂꯥꯛꯕꯗꯣ ꯕꯦꯕꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯦꯕ꯭ꯔꯤ ꯑꯣꯏꯕꯅ ꯐꯖꯅ ꯑꯩꯅ ꯑꯃꯨꯛ ꯈꯜꯂꯦꯕ ꯂꯩꯔꯝꯒꯗ꯭ꯔꯥ ꯑꯩꯗꯤ ꯚꯥꯏ ꯑꯣꯏꯔꯒꯦ ꯀꯀꯥ ꯍꯣꯏ ꯕꯦꯕꯤ ꯈꯨꯠ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯄꯣꯊꯥꯔꯣ ꯉꯥꯏꯍꯥꯛ ꯂꯥꯛꯑ ꯃꯇꯝꯗ ꯀꯀꯥꯅ ꯊꯥꯒꯠꯆꯔꯤ ꯏꯆꯟꯕꯨ ꯊꯦꯡꯛꯌꯨ ꯕꯦꯕꯤ ꯒꯨꯗ ꯅꯥꯏꯠ ꯗꯌꯥꯅꯟꯗ ꯃꯄꯥꯒꯤ ꯁꯨꯔꯥꯠ ꯂꯥꯛꯄ꯭ꯔꯣ ꯂꯥꯛꯇꯦ ꯍꯥꯏꯗꯤ ꯃꯣꯏ ꯗꯌꯥꯅꯟꯗ ꯑꯩꯅ ꯊꯥꯁꯨꯗ ꯂꯥꯛꯄ ꯅꯨꯃꯤꯠꯇꯣ ꯗꯌꯥꯅꯟꯗ ꯃꯣꯏ ꯄꯥꯕꯨꯡ ꯁꯤꯕ ꯅꯨꯃꯤꯠꯅꯦꯕꯀꯣ ꯊꯥꯖ ꯗꯌꯥꯅꯟꯗ ꯍꯣꯏ ꯃꯅꯥꯛꯇꯔ ꯅꯣꯏ ꯁꯨꯝꯁꯦ ꯊꯥꯖ ꯗꯌꯥꯅꯟꯗ ꯍꯣꯏ ꯃꯅꯥꯛꯇꯔ ꯅꯣꯏ ꯌꯨꯝꯁꯦ ꯔꯦꯕꯤꯇꯥ ꯆꯥꯛ ꯊꯣꯡꯉꯕꯣ ꯑꯣꯍꯣ ꯅꯆꯣꯏꯒꯤ ꯊꯪꯅꯅ 2 ꯁꯨꯕꯗ ꯑꯩꯈꯣꯏꯅꯤ ꯀꯥꯎꯔꯝꯒꯤꯗꯣ ꯍꯥꯏꯅ ꯀꯥꯎꯔꯝꯒꯤꯗꯣ ꯍꯣꯏ ꯅꯠꯇꯦ ꯑꯩꯅꯅꯦ ꯅꯪ ꯂꯩꯔꯝꯒꯗ꯭ꯔꯥ ꯈꯪꯗꯕꯀꯣ ꯑꯩꯗꯤ ꯌꯥꯝ ꯆꯪꯅꯤꯡꯕ ꯅꯨꯃꯤꯠꯇꯣ ꯊꯥꯖ ꯑꯩꯅ ꯏꯕꯨꯡꯅ ꯆꯪꯅꯤꯡꯕꯁꯤꯗꯕ ꯍꯥꯏꯔ ꯀꯥꯟꯗꯦꯀꯣ ꯊꯣꯡꯒꯥꯟ 2 ꯁꯨꯕꯗ ꯑꯩꯈꯣꯏꯅꯦ ꯀꯥꯎꯔꯝꯒꯤꯅꯤ ꯍꯣꯏ ꯀꯥꯎꯊꯣꯛꯑ ꯀꯨꯏꯔꯕꯅꯤꯅꯀꯣ ꯑꯩ ꯆꯪꯅꯤꯡꯉꯝꯃꯦꯕꯀꯣ ꯅꯪꯁꯦ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯒꯅꯦ ꯆꯪꯉꯝꯗ꯭ꯔꯕ ꯑꯩꯗꯤ ꯑꯅꯤꯔꯛ ꯊꯣꯛ ꯊꯥꯁꯨꯕꯗꯩꯀꯣ ꯑꯩꯈꯣꯏ ꯃꯤ 2 ꯆꯠꯃꯤꯟꯅꯩꯕꯅꯦ ꯑꯩꯈꯣꯏ ꯊꯥꯖꯠꯁꯦ ꯑꯝꯇꯪꯗꯤ ꯎꯅꯔꯒꯦꯀꯣ ꯉꯁꯤꯗꯤ ꯍꯥꯏꯅ ꯈꯟꯕ ꯑꯗꯣ ꯑꯌꯨꯛ ꯆꯠꯂꯒ ꯄꯨꯡ 3-4 ꯑꯗꯨꯋꯥꯏ ꯂꯩꯅꯤ ꯖꯨꯔꯥꯄꯨꯟꯗꯒꯤ ꯅꯪ ꯂꯩꯔꯝꯒꯗ꯭ꯔꯥ ꯁꯨꯝ ꯏꯀꯥꯏꯅꯅꯦ ꯀꯣ ꯑꯗꯨꯝ ꯆꯪꯉꯝꯗ꯭ꯔꯦ ꯀꯅꯥ ꯈꯥꯔꯣꯝ ꯊꯪꯕꯗ ꯑꯩꯈꯣꯏꯅꯤ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯈꯪꯉꯒꯅꯦ ꯍꯥꯏꯗꯤ ꯅꯪꯁꯦ ꯂꯩꯔꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯕ ꯑꯩꯅꯀꯣ ꯑꯗꯨꯒ ꯑꯩꯁꯨ ꯊꯤꯔꯝꯗ꯭ꯔꯕ ꯑꯩ ꯂꯥꯛꯀꯦꯗꯤ ꯈꯜꯂꯝꯃꯕꯅꯦꯀꯣ ꯊꯤꯔꯒ ꯆꯪꯉꯒꯦꯗꯤ ꯈꯪꯕꯅꯦꯕ
ꯊꯥꯖꯁꯨ ꯎꯅꯔꯒꯦ ꯍꯥꯏꯅ ꯀꯣ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯔ ꯃꯁꯦꯟꯅꯤꯅꯀꯣ ꯑꯩꯅ ꯁꯨꯝ ꯎꯅꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯅꯪ ꯂꯩꯔꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯁꯨꯝ ꯆꯪꯉꯝꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯏꯆꯟ ꯔꯦꯕꯤꯇꯥ ꯊꯣꯛꯈ꯭ꯔꯕꯣ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉꯤꯕꯣ ꯅꯪꯕꯣ ꯔꯦꯕꯤꯇꯥ ꯇꯥꯔꯤꯕꯣ ꯆꯥꯛ ꯊꯣꯡꯉꯤꯕꯣ ꯃꯌꯥꯝ ꯀꯅꯥ ꯂꯩꯒꯦ ꯁꯄꯣꯔꯠ ꯇꯧꯕꯤꯌꯣ ꯂꯥꯛꯑꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯥꯡ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯀꯀꯥ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤ ꯗꯣꯅꯤ ꯆꯥꯗ꯭ꯔꯤ ꯅꯪꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯅꯪꯁꯨ ꯅꯪ ꯉꯁꯤ ꯗ꯭ꯌꯨꯇꯤ ꯆꯠꯄ꯭ꯔꯣ ꯗꯣꯅꯤ ꯗꯣꯅꯤꯗꯤ ꯍꯟꯗꯛ ꯗꯨꯔꯒꯥ ꯄꯨꯖꯥ ꯂꯥꯛꯑꯣꯏꯗ꯭ꯔꯣ ꯌꯨꯝꯗ ꯗꯨꯔꯒꯥ ꯄꯨꯖꯥ ꯁꯨꯇꯤꯒ ꯂꯥꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯏꯕꯨꯡ ꯅꯆꯜ ꯕꯥꯏ ꯑꯣꯏꯔꯒꯦ ꯐꯣꯟꯁꯤ ꯕꯦꯇꯤ ꯌꯥꯎꯗ꯭ꯔꯦꯀꯣ ꯑꯣꯀꯦ ꯊꯥꯖ ꯊꯦꯡꯀ꯭ꯌꯨ ꯉꯍꯥꯛ ꯏꯕꯨꯡꯒꯤꯗ ꯂꯥꯛꯇꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯊꯥꯒꯠꯆꯔꯤꯀꯣ ꯃꯁꯨ ꯑꯕꯣꯛ ꯆꯥꯛ ꯆꯥꯔꯣ ꯌꯥꯏ ꯀꯔꯤꯒꯤ ꯃꯊꯪ ꯂꯥꯛꯄꯗ ꯆꯪꯂꯛꯀꯣ ꯍꯣꯏ ꯍꯣꯏ ꯊꯥꯖ ꯅꯥꯌꯦꯛꯇꯗꯤ ꯎꯅꯁꯤ ꯗꯣꯅꯤꯅ ꯍꯥ ꯍꯥ ꯍꯥꯏ ꯅꯣꯛꯂꯛꯏꯕ ꯀꯔꯤ ꯅꯣꯛꯂꯛꯏꯕ ꯗꯨꯔꯒꯥ ꯄꯨꯖꯥ ꯂꯥꯛꯑꯣꯏꯗ꯭ꯔꯥ ꯍꯪꯉꯒ ꯍꯥ ꯍꯥ ꯍꯥꯏ ꯅꯣꯛꯏ ꯀꯩꯒꯤ ꯒꯨꯍꯥꯇꯤꯗꯅ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯗꯨꯔꯒꯥ ꯄꯨꯖꯥꯁꯦ ꯂꯐꯣꯏꯁꯦ ꯑꯋꯣꯝꯕ ꯀꯩꯅꯣ ꯐꯩ ꯗꯣꯅꯤ ꯀꯩꯗꯧꯕꯩ ꯅꯣꯛꯏꯕ ꯗꯨꯔꯒꯥ ꯄꯨꯖꯥ ꯁꯨꯇꯤ ꯂꯥꯛꯑꯣꯏꯗ꯭ꯔꯥ ꯍꯪꯉꯒ ꯍꯥ ꯍꯥ ꯍꯥꯏ ꯅꯣꯛꯏ ꯀꯩꯒꯤ ꯔꯦꯕꯤꯇꯥ ꯆꯥꯛ ꯊꯣꯡꯉꯕꯣ ꯁꯤꯗ ꯑꯣꯏꯅ ꯂꯥꯛꯑꯒꯦ ꯅꯪꯅ ꯅꯣꯛꯏꯁꯤꯅꯗꯤ ꯂꯥꯛꯀꯅꯤ ꯊꯥꯖꯗ꯭ꯔꯦ ꯅꯪ ꯒꯨꯍꯥꯇꯤꯗꯅ ꯅꯨꯡꯉꯥꯏꯕ ꯍꯦꯜꯂꯦꯀꯣ ꯑꯩ ꯈꯪꯉꯦꯕ ꯅꯪ ꯍꯥꯏ ꯅꯣꯛꯂꯛꯄꯗꯨꯒ ꯀꯀꯥ ꯈꯪꯉꯦ ꯑꯣꯡꯀꯤꯅꯤꯗꯣꯅꯤ ꯂꯥꯛꯑꯗꯤꯅꯦ ꯀꯣ ꯏꯕꯨꯡꯗꯤ ꯌꯥꯝꯅ ꯊꯃꯣꯏ ꯆꯝꯕ ꯃꯤꯅꯤꯀꯣ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯔꯁꯦ ꯑꯝꯇꯪꯗꯤ ꯎꯅꯅꯤꯡꯉꯤꯕ ꯑꯁꯦꯡꯕ ꯗꯣꯅꯤ ꯅꯪ ꯂꯥꯛꯑꯗꯤ ꯁꯤꯜꯆꯔꯗ ꯂꯥꯛꯑꯗꯤꯀꯣ ꯁꯤꯜꯆꯔꯗ ꯂꯥꯛꯑꯗꯤ ꯎꯅꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯨꯇ꯭ꯌꯨꯕꯔꯁꯤꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯕꯅꯤꯀꯣ ꯃꯁꯤ ꯌꯥꯝ ꯆꯥꯎꯔꯕꯅꯤꯀꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯀꯣ ꯑꯩꯈꯣꯏꯅ ꯂꯥꯏꯞ ꯇꯦꯂꯤꯁꯀꯥꯗ ꯁꯨꯃꯥꯏꯅ ꯃꯦꯗꯤꯌꯥꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯈꯇꯪ ꯍꯩꯖꯕ ꯑꯩꯈꯣꯏꯒꯤ ꯇꯦꯂꯦꯟꯗꯒꯤ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯈꯔ ꯎꯠꯂꯤꯁꯦ ꯌꯥꯝꯅ ꯁꯤ ꯌꯥꯝ ꯆꯥꯎꯕ ꯀꯩꯅꯣꯅꯤꯀꯣ ꯗꯣꯅꯤ ꯂꯥꯛꯀꯅꯤ ꯂꯥꯛꯑꯗꯤ ꯍꯌꯦꯡ ꯇꯨꯃꯤꯟꯅ ꯍꯟꯈꯤꯅꯤꯀꯣ ꯑꯩꯈꯣꯏ ꯎꯅꯁꯤ ꯀꯣ ꯁꯤꯜꯆꯔꯗ ꯑꯣꯏꯔꯕꯁꯨ ꯊꯥꯕꯣꯟꯗ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯎꯅꯁꯤ ꯗꯣꯅꯤ ꯈꯪꯅꯁꯤ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯔ ꯄꯨꯝꯅꯃꯛ ꯑꯗꯨꯅꯤ ꯄꯨꯖꯥꯗꯤ ꯒꯨꯍꯥꯇꯤꯗ ꯅꯨꯡꯉꯥꯏꯕ ꯍꯦꯜꯂꯤꯗ ꯅꯠꯇ꯭ꯔꯣ ꯒꯨꯍꯥꯇꯤꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯦꯜꯂꯤ ꯗꯨꯔꯒꯥ ꯄꯨꯖꯥꯁꯦ ꯔꯦꯕꯤꯇꯥ ꯆꯥꯛ ꯊꯣꯡꯉꯤꯔꯣ ꯔꯦꯕꯤꯇꯥ ꯆꯥꯛ ꯊꯣꯡꯉꯤꯔꯣ ꯀꯔꯤ ꯀꯩ ꯀꯩꯅꯣ ꯃꯈꯥꯗꯣ ꯌꯥꯝ ꯆꯥꯎ ꯇꯧꯔꯦ ꯑꯗꯨꯒ ꯌꯥꯝ ꯆꯥꯎ ꯇꯧꯕꯗꯨꯅ ꯅꯪ ꯅꯣꯛꯂꯛꯏꯅꯦꯕꯀꯣ ꯑꯥꯗ ꯂꯩꯅꯤꯡꯉꯦꯕ ꯅꯪ ꯒꯨꯍꯥꯇꯤꯗ ꯑꯩ ꯈꯪꯉꯦꯕ ꯑꯩꯈꯣꯏ ꯁꯤꯁꯨ ꯆꯥꯎꯕꯅꯤꯗꯀꯣ ꯗꯥꯕꯣꯅ ꯃꯤ ꯆꯍꯤꯒꯤ ꯆꯥꯎꯅ ꯇꯧꯁꯤꯅ ꯕꯤꯕꯤꯅ ꯀꯩꯅꯣ ꯀꯀꯥꯅ ꯉꯁꯥꯏꯗꯒꯤ ꯆꯥꯔꯤꯗꯨꯕꯨ ꯕꯦꯕꯤ ꯀꯀꯥꯗꯣ ꯆꯥꯗꯅꯀꯣ ꯕꯤꯁꯀꯨꯠ ꯃꯨꯔꯤ ꯍꯥꯞꯄ ꯆꯥꯏꯕ ꯑꯗꯨ ꯂꯣꯏ ꯂꯐꯣꯏ ꯆꯥꯔꯤꯕ
ꯇꯥꯕ꯭ꯔꯥ ꯕꯦꯕꯤ ꯀꯀꯥꯅꯅꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯨꯔꯤ ꯈꯪꯉꯤꯅ ꯃꯨꯔꯤꯗꯣ ꯑꯗꯨꯒ ꯕꯤꯁꯀꯨꯠ ꯍꯥꯞꯄꯒꯅꯦ ꯆꯥꯔꯤꯕꯅꯦ ꯁꯨꯝ ꯑꯩꯗꯤ ꯈꯔ ꯁꯨꯃꯥꯏꯅ ꯈꯔ ꯆꯥꯒꯜꯂꯦꯕ ꯑꯩꯒꯤꯗꯤ ꯈꯜꯂꯒ ꯆꯠꯈꯔꯦ ꯀꯨꯝꯊꯔꯦ ꯂꯥꯛꯄꯗ ꯆꯪꯉꯛꯎ ꯍꯥꯏꯔꯛꯇꯕꯒꯤꯔꯣ ꯀꯔꯤꯅꯣ ꯍꯥꯏꯁꯤꯅꯦ ꯑꯩ ꯑꯩꯒꯤꯗꯤ ꯈꯜꯂꯒ ꯆꯠꯈ꯭ꯔꯦ ꯈꯨꯝꯃꯛꯇ꯭ꯔꯦ ꯂꯥꯛꯄꯗ ꯆꯪꯉꯛꯎ ꯍꯥꯏꯔꯛꯇꯕꯒꯤꯔꯣ ꯀꯔꯤ ꯍꯥꯏꯅ ꯈꯪꯗꯦ ꯌꯥꯝꯅ ꯍꯥꯎꯅꯤ ꯍꯥꯎꯏ ꯉꯁꯥꯏ ꯂꯥꯛꯄꯗ ꯄꯤꯖꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯉꯁꯥꯏ ꯂꯥꯛꯄ ꯃꯇꯝ ꯄꯤꯖꯔꯒ ꯂꯣꯏꯔꯦ ꯃꯨꯔꯤꯒꯁꯨ ꯏꯝꯐꯥꯜꯗꯁꯨ ꯐꯪꯉꯤꯗꯅꯀꯣ ꯑꯩꯈꯣꯏ ꯕꯤꯕꯤ ꯍꯧꯖꯤꯛ ꯀꯩꯅꯣꯅꯤ ꯚꯥꯃꯣꯟ ꯊꯧꯔꯥꯅꯤꯅꯤ ꯅꯨꯡꯉꯥꯏꯅ ꯍꯧꯖꯤꯛ ꯂꯩꯔꯝꯃꯤ ꯍꯨꯠ ꯇꯦꯛꯄꯗꯒꯤ ꯃꯃꯥꯅ ꯊꯣꯡꯉ ꯂꯥꯛꯄꯤꯗꯣꯔꯝꯅꯤ ꯈꯔꯗꯤ ꯕꯟ ꯀꯧꯔꯒ ꯆꯝ ꯂꯥꯎꯔꯅꯨ ꯏꯁꯇꯥꯏꯜ ꯇꯧꯕꯒꯤ ꯃꯌꯥꯝ ꯀꯧꯊꯣꯔꯛꯑ ꯊꯣꯛꯎꯔꯅꯨ ꯃꯈꯨꯠꯇꯣ ꯐꯔꯒ ꯊꯣꯛꯑꯣꯀꯣ ꯌꯥꯝ ꯍꯥꯎꯅꯩ ꯑꯩꯈꯣꯏ ꯕꯤꯕꯤꯅ 11:00 ꯇꯨꯝꯕꯗꯃꯁꯨ ꯑꯩ 4ꯒꯤꯗ ꯆꯥꯛ ꯆꯥꯔꯦ ꯑꯣꯏꯃꯥ ꯑꯗꯨꯅ ꯑꯩ ꯆꯥꯔꯔꯣꯏ ꯃꯁꯨ ꯃꯧ ꯑꯇꯣꯝꯕꯤꯅ ꯏꯃꯥꯒꯤ ꯆꯥꯅꯕꯗꯣ ꯇꯧꯈ꯭ꯔꯅꯦ ꯑꯣ ꯉꯁꯤ ꯑꯩ ꯊꯣꯡꯗ꯭ꯔꯦ ꯃꯧ ꯑꯇꯣꯝꯕꯤꯅ ꯍꯣꯠꯅꯔꯦ ꯃꯁꯨ ꯑꯕꯣꯛ ꯈ꯭ꯋꯥꯡ ꯅꯥꯔꯦ ꯁꯥꯡꯗꯣꯛꯀꯦ ꯁꯪꯂꯦꯟꯗ ꯋꯥꯎ ꯀꯀꯥꯒꯤ ꯔꯤꯡꯇꯣꯟꯗꯨꯗꯤ ꯈꯪꯉꯦ ꯐꯣꯟ ꯂꯥꯛꯄꯅꯤ ꯑꯗꯨꯅꯅꯤ ꯕꯦꯕꯤ ꯀꯣ ꯑꯩꯈꯣꯏ ꯏꯁꯩ ꯁꯛꯄ ꯀꯥꯡꯕꯨ ꯐꯣꯟ ꯂꯥꯛꯄꯅꯦꯕ ꯊꯥꯡꯉꯛꯄ ꯌꯥꯗꯕꯅꯤꯅ ꯀꯛꯊꯠꯂꯦꯗꯅ ꯔꯤꯡꯇꯣꯟꯗꯤ ꯈꯤꯡꯉꯦ ꯑꯩꯈꯣꯏ ꯏꯁꯩ ꯁꯛꯄ ꯀꯥꯡꯕꯨ ꯐꯣꯟ ꯇꯧꯔꯛꯄꯅꯦꯕ ꯑꯗꯨꯒ ꯑꯩꯅ ꯀꯛꯄ ꯑꯦꯜꯕꯤ ꯊꯥꯕꯅꯤꯅ ꯀꯥꯏꯗꯤ ꯀꯩꯅꯣ ꯇꯧꯖꯗꯣꯔꯤꯀꯣ ꯍꯦꯛ ꯀꯧꯗꯨ ꯑꯃꯨꯛ ꯍꯦꯛ ꯊꯥꯡꯗꯨꯗ ꯑꯃꯨꯛ ꯂꯣꯏ ꯃꯥꯡꯉꯅꯤ ꯕꯦꯕꯤ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ ꯉꯔꯥꯡꯁꯨ ꯆꯪꯉꯛꯇꯦ ꯀꯀꯥꯒꯤꯗ ꯀꯌꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯦꯜꯕꯤ ꯊꯥꯕꯁꯨ ꯋꯥꯏꯑꯦ ꯈ꯭ꯋꯥꯡꯒ ꯅꯥꯁꯤꯜꯂꯛꯏ ꯕꯦꯕꯤ ꯃꯃꯥꯅ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯉꯤꯒꯦ ꯅꯪꯒꯤ ꯑꯩ ꯏꯁꯩ ꯀꯣꯐꯤ ꯊꯛꯁꯦ ꯀꯀꯥ ꯋꯥꯎ ꯊꯦꯡꯀ꯭ꯌꯨ ꯍꯦꯜꯂꯣ ꯇꯥꯗꯣ ꯇꯣ ꯇꯧꯔꯤ ꯑꯁ ꯇꯜꯂꯦ ꯂꯥꯏꯃ ꯕꯤꯁ꯭ꯋꯆꯟꯗ꯭ꯔ ꯀꯩꯅꯣ ꯄꯨꯔꯣ ꯑꯗꯨꯒ ꯑꯩ ꯊꯥꯞꯄ ꯃꯤꯅ ꯇꯜꯂꯦꯗ ꯄꯥꯝ ꯅꯤꯡꯊꯤꯅꯅꯥꯏꯒꯨꯝꯅ ꯑꯩ ꯁꯣꯝꯅ ꯍꯅꯨꯕꯁꯨ ꯈꯔ ꯂꯥꯎꯅ ꯂꯩꯔꯕꯅꯤꯅ ꯑꯩ ꯇꯜꯂꯦꯗ ꯅꯨꯡꯊꯤꯜꯗꯨꯅ ꯇꯜꯂꯦ ꯁꯣꯔꯥꯗꯤ ꯋꯥꯔꯤꯅꯤ ꯐꯤꯔꯣꯏꯒ ꯑꯗꯨꯒ ꯍꯪꯉꯨꯗꯨꯒ ꯅꯨꯡꯊꯤꯟꯒ ꯑꯣꯏꯔꯕꯅꯤꯅ ꯇꯜꯂꯦꯕ ꯑꯃꯨꯛꯅ ꯗꯥꯎ ꯉꯥꯏꯔꯦ ꯑꯗꯨꯝ ꯍꯣꯏ ꯑꯗꯨꯝ ꯉꯥꯏꯕ ꯑꯗꯨꯅꯤ
ngarang nungdang puthare ho bijenda hangona ta jam to tal lebun khiloni ka haram nai tal men daw na re da ho nena cha phone to mi ai thang atre ba tari kari kama ba tari adun mi to jege le bra na दुर्गा पूजा की है तो ये जा रहा रो पूजा चिंतन लगा इधर के लोग 2 महीने जगह की अखोई कांगू ने बा ने जार फोन तो हाई को आई मोबाइल जादन थांगा तीन हाई को ai isai salak ke bibi salok salo ahan bagi komen gi pakhum priyakte aduna hanna iribani asiga omlak surabani kari pakhum no khangre ne coffee thakse kaka thank you doni thagachai kaka bunu sibedi coffee thakse hare thank you baby doni thagachari thake masu abuk se wakal se amaromda leire masu kok se jadre memory ga mangle masu sung wakal amada lb changbane bihe oja chaw bai oja chaw oja chaw mingdi phajai irei komendi jana rasi thange thank you thagachari adom busu chalu masu paisa phanglaga lore hanuba ana baduna ana ba oidana thok lakchane hoi bendo oja chaw oja ha mingna phajari ba komena rasi thangi ba gut thagachari ibai Nina chagi number lay bro masu lay kedo ge kompirate aduna hanna iribani ahum lo surabane comment no kai no bhab ka ta de da comment se ai gidi thallaga chat khare kai na ꯑꯩꯒꯤꯗꯤ ꯀꯥꯜꯂꯒ ꯆꯠꯈ꯭ꯔꯦꯕ ꯈꯨꯝꯃꯛꯇ꯭ꯔꯦ ꯂꯥꯛꯄꯗ ꯆꯪꯉꯛꯎ ꯍꯥꯏꯔꯛꯇꯕꯒꯤꯔꯣꯏ ꯀꯩꯅꯣ ꯃꯀꯥꯏ ꯆꯠꯈ꯭ꯔꯦꯅꯦ ꯀꯣꯃꯦꯟꯗꯨꯕꯨ ꯌꯧꯔ ꯃꯥꯜꯂꯦ ꯑꯣꯖꯥ ꯀꯔꯤ ꯍꯥꯎꯔꯤꯒꯦ ꯑꯣ 무리가 짬바까 무리가 비스쿠까 hada sa baton hangba majing lagi kaya ba upamaya ganggoy ba langgoy siya hogan nabu tinglemba why yam phaje du athari khangde bo asum wai je baby kaka di hada sa baton hangba majing jelaigi kupoya kupam mai janggoy riba langgoy se kogen nagodu changlemba wahidi yam phaje ba sumana habse kakalok som bangam deko bebe wahidi yam phaje si wa yam phaje bane indo langgoy se ungen nabu
ꯆꯤꯡꯂꯦꯝꯕ ꯍꯥꯏꯁꯤ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗꯦꯗ. ꯔꯦꯕꯤꯇꯥ ꯀꯀꯥꯏ ꯂꯝꯕ ꯅꯪ ꯈꯪꯍꯧꯔꯕꯣ? ꯍꯥꯎꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯑꯩꯈꯣꯏ ꯗꯣꯅꯤꯅ ꯆꯥ ꯄꯤꯔꯛꯄ ꯀꯩꯕ ꯁꯨꯂꯣꯛ ꯐꯔꯒꯦ ꯍꯥꯏ ꯀꯩ ꯈꯪꯗꯦ ꯃꯆꯨꯗꯣ ꯐꯥꯟ ꯆꯣꯡ ꯂꯥꯎꯔꯤ ꯅꯁꯥꯡꯒꯪ ꯇꯧꯗ꯭ꯔꯤꯌꯦ ꯌꯥꯗ꯭ꯔꯕꯅꯤ ꯃꯆꯨꯗꯣ ꯀꯣꯛ ꯌꯥꯗ꯭ꯔꯕꯅꯤ ꯏꯀꯨꯕꯣꯛ ꯑꯃꯒꯤ ꯋꯥꯈꯜ ꯋꯥꯎ ꯋꯥꯏ ꯁꯤꯌꯥ ꯃꯆꯨꯗꯣ ꯐꯟ ꯆꯣꯡ ꯂꯥꯎꯔꯤ ꯕꯤꯕꯤꯅ ꯍꯥꯍꯥꯏ ꯅꯣꯛꯈꯔꯦ. ꯀꯩꯕ ꯂꯤꯄꯤꯀꯥ ꯕꯝ ꯍꯥꯏ ꯍꯥꯏ ꯂꯤꯄꯤꯀꯥ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯃꯆꯨꯒꯤ ꯅꯝꯕꯔ ꯈꯪꯂꯦ. ꯑꯣꯀꯦ ꯃꯆꯨ ꯅꯝꯕꯔ ꯈꯪꯉꯗꯤ ꯀꯥꯏꯗꯦ. ꯕꯦꯟꯗꯣꯒꯤ ꯏꯃꯥꯔꯖꯦꯟꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯎ ꯆꯦꯡ ꯂꯩꯇ꯭ꯔꯀꯥꯟꯗ. ꯍꯥꯏ ꯂꯤꯄꯤꯀꯥ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯆꯪꯕꯒꯤꯗꯃꯛꯇ. ꯂꯤꯄꯤꯀꯥ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ. ꯂꯤꯄꯤꯀꯥ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕꯣ ꯂꯤꯄꯤꯀꯥ? ꯃꯆꯨꯒꯤ ꯅꯝꯕꯔ ꯈꯪꯂꯦ ꯍꯥꯏ. ꯐꯩ ꯃꯆꯨꯅ ꯄꯥꯏꯁꯜꯂꯨ ꯀꯥꯟꯅꯔꯛꯀꯅꯤ. ꯂꯤꯄꯤꯀꯥ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕꯣ? ꯉꯣꯝꯕꯝ ꯆꯠꯂꯒꯦ ꯕꯥꯏ ꯕꯥꯏ. ꯋꯥꯎ ꯊꯥꯒꯠꯆꯔꯤ ꯂꯤꯄꯤꯀꯥ ꯊꯥꯒꯠꯆꯔꯤ. ꯋꯥꯔꯤ ꯅꯨꯡꯉꯥꯏꯇꯦ ꯊꯝꯃꯒꯦ ꯍꯥꯏ. ꯋꯥꯔꯤ ꯅꯨꯡꯉꯥꯏꯇꯦ ꯊꯝꯃꯒꯦ ꯍꯥꯏꯔꯦ. ꯂꯤꯄꯤꯀꯥ ꯀꯩꯒꯤꯅꯣ? ꯍꯣꯏ ꯃꯥ ꯃꯊꯧ ꯂꯩꯔꯝꯃꯅꯤ ꯑꯗꯨꯅ ꯆꯠꯂꯒꯦ ꯕꯥꯏ ꯕꯥꯏ ꯇꯧꯕꯅꯤ. ꯆꯪꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ. ꯂꯤꯄꯤꯀꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯗ ꯊꯥꯒꯠꯆꯔꯤ. ꯂꯤꯄꯤꯀꯥ ꯑꯣꯀꯦ ꯕꯥꯏ ꯕꯥꯏ. ꯂꯩꯇꯩꯃꯅ ꯍꯥꯏꯔꯦ ꯋꯥꯔꯤ ꯅꯨꯡꯉꯥꯏꯇꯦ ꯊꯝꯃꯒꯦ. ꯃꯤꯅ ꯐꯅꯌꯥꯝ ꯂꯥꯏꯛꯅ ꯋꯥꯠꯂꯤꯕ ꯆꯪꯉ ꯂꯥꯏꯛ ꯇꯧꯕꯤꯔꯝꯗ꯭ꯔꯦ. ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨꯀꯣ ꯆꯪꯕꯤꯔꯒꯗꯤ ꯂꯥꯏꯛ ꯃꯆꯥ ꯑꯃꯇꯪ ꯇꯧꯕꯤꯔꯝꯃꯨ. 이친 이나우 ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯒꯦ? ꯃꯌꯥꯝ ꯂꯥꯛꯄꯤꯌꯨ. ꯁꯄꯣꯔꯠ ꯃꯌꯥꯝ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ 이친 이나우 ꯃꯌꯥꯝ. ꯃꯆꯨꯒꯤ ꯋꯥꯈꯜꯁꯦ ꯂꯨꯝꯅ ꯂꯩꯔꯦ. ꯇꯧꯐꯝ ꯈꯪꯗꯅ LBꯗ
ꯄꯣꯊꯥꯕꯅꯤ ꯃꯁꯨ ꯆꯨꯝꯕ꯭ꯔꯣ ꯕꯦꯟꯊꯧ ꯆꯨꯝꯃꯤꯅꯦ 이벤thꯧ ꯆꯨꯝꯃꯤꯅꯦ 이벤thꯧ 이벤마 ꯇꯥꯡ 3ꯀꯤ ꯐꯤꯔꯣꯏ ꯕꯥꯔꯃꯨꯡꯗ ꯇꯜꯂꯦ ꯐꯤꯔꯣꯏꯗꯕ ꯕꯥꯔꯃꯨꯡ ꯇꯥꯅ ꯑꯌꯨꯛꯇ ꯂꯣꯏꯅ ꯍꯥꯏ ꯑꯗꯨꯒ ꯇꯜꯂꯦꯕ ꯑꯩꯒꯤ ꯃꯔꯨꯞ 3ꯈꯛ ꯂꯥꯛꯇꯕꯁꯤꯅ ꯅꯨꯡꯉꯥꯏꯇꯦ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯔꯛꯎ ꯀꯔꯤ ꯍꯥꯏꯒꯦ ꯃꯁꯨ ꯅꯪꯅ ꯃꯤ 3ꯈꯛ ꯂꯥꯛꯇꯕꯁꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯍꯥꯏꯕꯅꯤꯗ ꯀꯅꯥ ꯀꯅꯥꯅꯣ ꯍꯪꯕꯩ ꯋꯥꯔꯤꯅꯤ ꯕꯤꯖꯦꯟꯇꯤ ꯃꯌꯥꯡꯊꯦꯝ ꯍꯥꯏ ꯕꯤꯖꯦꯟꯇꯤ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯆꯪꯕꯤꯗꯃꯛꯇ ꯕꯤꯖꯦꯟꯇꯤ ꯃꯌꯥꯡꯊꯦꯝ ꯀꯔꯤ ꯂꯝꯒꯤꯅꯣ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯕꯤꯔꯝꯃꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯁꯞ ꯇꯧꯕꯤꯔꯝꯃꯨꯀꯣ ꯋꯥ ꯀꯀꯥꯒꯤ ꯀꯩꯕ ꯍꯀꯥꯝꯗꯨꯗꯤ ꯕꯦꯕꯦ ꯀꯀꯥꯁꯦ ꯍꯀꯥꯝ ꯆꯜꯂꯦ ꯍꯥꯏꯕꯅꯦ ꯕꯩꯖꯦꯟꯇꯤ ꯃꯣꯏꯔꯥꯡꯊꯦꯝ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯊꯥꯒꯠꯆꯔꯤ ꯑꯍꯥꯟꯕ ꯆꯪꯉꯛꯄ ꯃꯥꯜꯂꯦ ꯑꯗꯨꯒ ꯆꯦꯅꯦꯜ ꯄꯥꯏꯔꯝꯕ ꯇꯥꯔꯒꯗꯤ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯆꯦꯅꯦꯜ ꯄꯥꯏꯔꯝꯗ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯆꯦꯅꯦꯜ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨꯀꯣ ꯑꯩꯈꯣꯏ ꯑꯩꯅ ꯕꯩꯖꯦꯟꯇꯤꯗ ꯍꯥꯏꯖꯔꯤ ꯌꯥꯔꯒꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯁꯞ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯖꯒꯦ ꯀꯣ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒꯅꯤꯀꯣ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯚꯤꯗꯤꯑꯣ ꯌꯦꯡꯍꯟꯕ ꯐꯪꯍꯟꯖꯕꯁꯦ ꯍꯜꯂꯣ ꯍꯀꯥꯝꯕꯨ ꯍꯀꯥꯝ ꯕꯥꯕꯨ ꯋꯥꯎ ꯊꯥꯒꯠꯆꯔꯤ ꯆꯪꯕꯤꯔꯛꯑꯦ ꯊꯥꯒꯠꯆꯔꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯤꯔꯕ꯭ꯔꯣ ꯏꯇꯨꯝꯕꯣ ꯅꯔꯃꯗꯥ 이수 ꯕꯦꯟꯙꯧ ꯕ꯭ꯂꯨ 이수 ꯅꯨꯄꯥ ꯈꯪꯉꯦ ꯑꯩꯁꯨ ꯃꯣꯏ ꯂꯥꯛꯇꯦ ꯕꯦꯟꯙꯧꯗꯤ ꯕꯦꯟꯙꯧꯅꯤ ꯕꯦꯟꯙꯧꯗꯤ ꯊꯕꯛ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯅꯤ ꯅꯔꯃꯗꯥꯁꯨ ꯀꯅꯥ ꯈꯪꯅꯤ ꯆꯥꯛ ꯊꯣꯡꯉꯤꯕ꯭ꯔꯥ ꯅꯣꯇꯤꯐꯤꯀꯦꯁꯟ ꯎꯔꯝꯃꯔꯣꯏ ꯃꯥ ꯚꯤꯗꯤꯑꯣ ꯀꯩꯅꯣ ꯇꯧꯔꯝꯕꯁꯨ ꯌꯥꯏ ꯃꯁꯨ ꯇꯨꯝꯅꯤꯡꯂꯕꯣ ꯇꯨꯝꯅꯤꯡꯗꯦꯗ 이벤thꯧ 이벤ꯃꯣ ꯇꯨꯝꯅꯤꯡꯗꯦꯌꯦ ꯕꯩꯖꯦꯟꯇꯤ ꯃꯣꯏꯔꯥꯡꯊꯦꯝ ꯀꯔꯤ ꯂꯝꯒꯤꯅꯣ ꯑꯝꯇꯪ ꯈꯨꯝꯕꯤꯔꯛꯎ 거기 이때마 헬로 하캄바부 하캄바부 할라게 짜이싱 로비라브로 짜이싱 잡비라브로 이때마 ꯃꯁꯨꯒꯤ ꯆꯥꯛ ꯀꯅꯥꯅ ꯇꯧꯒꯦ ꯃꯁꯨꯅ ꯂꯣꯏꯔꯝꯂꯒ ꯂꯩꯔꯤꯔꯣ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯁꯥꯏꯅ ꯊꯣꯡꯉꯤ ꯈꯥꯃꯦꯟ ꯁꯤꯟꯕꯤꯒꯥꯏꯁꯦ ꯃꯇꯝ ꯅꯥꯏꯗꯦ ꯅꯠꯇ꯭ꯔꯥ ꯁꯨꯝ ꯄꯨꯊꯣꯛꯑꯦꯕ ꯃꯨꯂꯥ ꯇꯨꯂꯥ ꯍꯥꯟꯅꯗꯤ ꯃꯇꯝ ꯍꯥꯏꯅ ꯂꯩꯕ ꯅꯠꯇ꯭ꯔꯥ ꯆꯥꯗ꯭ꯔꯤ ꯂꯣꯏꯗꯣꯔꯦ ꯑꯣ ꯀꯔꯤ ꯃꯊꯦꯜ ꯍꯣꯠꯅꯕꯤꯔꯤꯕꯒꯦ
ꯍꯧꯖꯤꯛ ꯀꯔꯤ ꯃꯊꯦꯜ ꯍꯣꯠꯅꯕꯤꯕꯒꯦ ꯍꯥꯎꯒꯗꯕ ꯃꯊꯦꯜ ꯍꯥꯏꯕꯤꯔꯛꯎ ꯆꯥꯛ ꯂꯥꯝꯗꯁꯨ ꯆꯥꯛ ꯂꯥꯝꯅꯕ ꯉꯥꯏꯍꯥꯛꯇꯪ ꯄꯨꯊꯣꯛꯑꯒ ꯊꯣꯡꯁꯤꯔ ꯉꯥꯏꯍꯥꯛ ꯄꯨꯊꯣꯛꯑ ꯊꯣꯡꯁꯤꯔ ꯈꯤꯇꯪ ꯄꯨꯊꯣꯛꯑ ꯍꯧꯒꯠꯂꯛꯄꯗ ꯄꯨꯡ 11 ꯇꯥꯅꯕ ꯈꯪꯉꯦꯗ ꯉꯁꯥꯏ ꯈꯨꯁꯣꯏꯗꯣ ꯎꯔꯦ ꯈꯪꯉꯦ ꯑꯗꯥ ꯀꯌꯥꯝ ꯄꯨꯔꯛꯏꯕ ꯆꯦꯡꯗꯤ ꯃꯈꯣꯏ ꯆꯠꯂꯨꯗ꯭ꯔꯤꯌꯦ ꯍꯥ ꯑꯁꯤ ꯏꯆꯦꯗ ꯄꯨꯔꯛꯑꯜꯂꯤꯅꯤ ꯑꯣ ꯃꯈꯣꯏ ꯆꯠꯂꯨꯗ꯭ꯔꯤ ꯑꯩꯅ ꯏꯆꯦꯗ ꯀꯦꯖꯤꯗ ꯀꯌꯥꯅꯣ 35ꯅꯤ 35ꯔ ꯑꯌꯦꯟꯕ ꯇꯥꯕꯅꯤꯅꯦ ꯑꯩꯅ ꯑꯗ ꯑꯩꯈꯣꯏꯁꯦ 18 ꯃꯈꯣꯏꯗꯤ ꯄꯤꯗꯥꯏꯅꯦ 18 ꯄꯤꯕ꯭ꯔꯥ ꯇꯦꯔꯣꯠꯇꯒꯥꯔ ꯕꯥꯔꯣꯇꯒꯥꯔ ꯑꯗꯨꯅꯤꯅ ꯈꯪꯉꯅꯤ ꯍꯟꯗꯛ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏ ꯂꯩꯕꯗꯤ 12 13 ꯃꯨꯛꯀꯣꯕꯤꯗꯤ ꯀꯅꯥ ꯍꯟꯗꯛ ꯍꯦꯜꯂꯕꯗꯤ ꯍꯥꯏ ꯉꯝꯗꯦ ꯆꯥꯗ꯭ꯔꯤ ꯂꯣꯏꯗꯣꯔꯦ ꯀꯔꯤ ꯃꯊꯦꯜꯅꯣ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯎ ꯃꯌꯥꯝ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯒꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯂꯥꯛꯄꯤꯌꯨ ꯃꯌꯥꯝ ꯂꯥꯛꯄꯤꯌꯨ ꯂꯣꯏꯗꯨꯕꯨ ꯂꯣꯏꯅꯦ ꯕꯥꯃꯣꯟꯒꯤ ꯇꯥꯔꯦ ꯁꯤꯒꯤ ꯃꯆꯥꯗꯣ ꯅꯣꯏꯁꯦ ꯃꯤ ꯀꯜꯂꯛꯅꯕꯒ ꯍꯥꯏꯕ ꯃꯥꯜꯂꯤꯀꯣ ꯅꯣꯏ ꯍꯤꯟꯖꯥꯡꯁꯦ ꯃꯤ ꯀꯜꯂꯛꯅꯕ ꯍꯥꯏꯕ ꯃꯥꯜꯂꯤꯀꯣ ꯁꯩꯇ ꯁꯤꯒꯤ ꯃꯆꯥꯗꯣ ꯊꯣꯡꯂꯤ ꯍꯥꯏ ꯃꯤ ꯀꯜꯂꯛꯅꯕ ꯍꯥꯏꯕ ꯃꯥꯜꯂꯤꯀꯣ ꯀꯜꯂꯛꯄꯒ ꯂꯩꯖꯗ꯭ꯔꯦ ꯑꯩꯈꯣꯏ ꯀꯜꯂꯛꯄ ꯂꯩꯖꯗ꯭ꯔꯦ ꯀꯜꯂꯛꯄ ꯀꯟꯖꯥꯎꯕꯒ ꯄꯥꯝꯖꯗ꯭ꯔꯦ ꯀꯜꯂꯛꯄꯁꯨ ꯂꯩꯖꯗꯔꯦ ꯀꯟꯖꯥꯎꯕꯁꯨ ꯂꯩꯖꯗꯔꯦ ꯆꯥꯅꯤꯡꯕꯇ ꯆꯥꯖꯧ ꯑꯍꯥꯎꯕꯇ ꯆꯥꯖꯧ ꯀꯜꯂꯛꯄꯁꯨ ꯂꯩꯖꯗ꯭ꯔꯦ ꯀꯟꯖꯥꯎꯕꯁꯨ ꯂꯩꯖꯗꯔꯦ ꯌꯥ ꯆꯣꯜꯕꯨꯔꯤ ꯇꯥꯔꯦ Oh.
짜비우 두기 마텐 짜비우 두기 마차 짜비우 하홍 짜비우 명 시얼 분신이 짜비우 와우 이노 주나 망ang lấy Kaka good evening mang chasing charabo bibi nya like tore bibi kanadano bibi ne mari ulai se kanadano kakadro mangang dro kakada karigi kakana kari haso hai ga siga kalak chadare Krishna namda leire hayu maso ai saure kai jo gene bebi nang bo kaka kai su hai ga nang bo bebe saunu kaka kai su hai ga nang bo 하네 반대로 내려가고 와 오 마이 갓 베이비 그냥 갑자기 가까이 해야 되는 건데 하루씩 kakana soi gi bata di ichanda soi ne haige hairu ba kakana kari so ba haige mta hairu sana mala mok pani se bang do mali ko mai kap do bebe hairu se kakada ke do ge hairu kap do ai sauri cấp kre cái đồ cái bị nó hero cả cái hero cái đồ cái hero ông bằng phải một tổ cái đồ cái hai là bên bò mangang cha sing cha bo like to romo mangang cha sing cha bo baby cái đồ cái hero hai bên cái cấp pin hai bên bò kakara putri ke usale putri masang usale ke doa hai rồi vì bên sau nghe cả năng nói về cả làm sau nghe có năng cái cái đường cả cái hai cái bên nhà số cái số giao cái đường bò nó hai rồi cả đã chả ông xin cả ông xin thì nó hai rồi cái đồ này hai rồi năng cái nó cả đã hai rồi cái đồ này cái hai rồi cả ta cái nó cái số hai cái đấy elvida ông xin bên hai rồi cái đồ cái hai rồi masuna uiraga saina haibada khanglam laroi baby do gamen ta de tan noi wari sei ko ka sare ta baby hairo haibani
어. 베비 아봉나 하게다버디 녹살로 녹나 까이너시 하이나 나나무 직접 타절리라 안강시다 베비 능 레이리보 능 누가이트레보 능 누가이 사웅 저거리 가까 누가이트 베비 그이도록에 하루 하이바네 낭보 하이봉이비만 하비비 꼬기꼬 이봉나 꼬고 따르버디 콘질마 빠오 쿠마고 이봉이 비마 호비비 호비비 이봉 나까리 소이키바 자위 이봉 나 소이키바 자우라바소 이자는 비비나 까까 고마워 하 나봉 나 소이나 하이키바 자소 소이키바 자우라바소 하이비라우 Nè, mình có bao tao rồi. Mỗi ngày bao bì mình là cái thằng để mấy chơi ngang nè. Mỗi bao bì gì, anh thấy ngang gì, nghĩ gì ngang gì. Ha. Siapa cakap sini nampak mana meter untuk news bini ni deh. Mina kayun kang dia. Kya Manipuri pagalan में क्या बकते रहता है. मच्छी जी ने कहा आप ले लो नहीं पकता. हाँ Nampak je lo. Hai bungi biwa baby. Nabung lawahi mahai jana chaki batar badi. Ngasi nong ja hingna manglan hingna gani bema. Tung le tung khun ta ma jar rui ku. Ba ba ka thak Wow, so beautiful, Doni. Like, oh my God, hey, Chan Doni. Wait a minute, Sidi. Thank you. I'm the period can I call you to slave or can I get the numbers of Kangi? Doni. Nushira Kagaji said the war. Aftercare, extended care, recovery convergence meeting as in symphony, Malaysia, Masters degree by ICCE, Wow, so beautiful. Donina, awesome. Wow. Ta cho những điều này bảo chứ. Doni chắc rồi đó bò. Chắc thùng rồi bra. Ôi chắc thùng mà lôi thế.
그래 좀 해주시고 무슨 방안 또 ꯆꯥꯛꯇꯤ ꯂꯣꯏꯔꯦ ꯆꯥꯗꯧꯗ ꯋꯥꯠꯂꯤꯀꯥ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯉꯦ ꯅꯇꯣꯝꯇꯔ ꯅꯃꯥꯟꯅꯕꯁꯤꯡꯒ ꯂꯩꯃꯤꯟꯅꯔꯤꯕ꯭ꯔꯥ ꯅꯪꯒꯤ ꯃꯥꯜꯂꯦ ꯑꯣ ꯃꯅꯤ 이톰ꯇ 와 이tom ꯂꯩꯕ ꯅꯨꯡꯉꯥꯏꯇꯕꯅꯤꯅꯦ ꯑꯗꯨꯅꯤ ꯀꯣ ꯃꯤ ꯁꯨꯔꯒ ꯅꯨꯡꯉꯥꯏꯕꯅꯦꯕ ꯆꯥꯛ ꯆꯥꯔꯁꯨ ꯆꯥꯃꯤꯟꯅꯔꯁꯨ ꯊꯛꯃꯤꯟꯅꯔꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯅꯦꯀꯣ ꯅꯪ ꯉꯁꯤ ꯗ꯭ꯌꯨꯇꯤ ꯂꯩꯇ꯭ꯔꯣ 이톰ꯇ ꯍꯥꯎꯅ ꯆꯠꯊꯣꯛꯑꯣ ꯌꯦꯔꯨꯝ 2 ꯊꯨꯒꯥꯏꯔꯣ ꯑꯃꯂꯦꯠ ꯍꯧꯔꯣ ꯀꯣ ꯃꯔꯒꯗꯤ ꯑꯇꯣꯝ ꯀꯥꯟꯁꯤ ꯐꯖꯅ ꯇꯧꯔ ꯆꯥꯊꯔꯣꯕꯣ ꯑꯗꯨꯅꯤ ꯑꯩ ꯕꯦꯕꯤ ꯆꯠꯈꯔꯦ ꯀꯀꯥ ꯒꯨꯗ ꯅꯥꯏꯠꯁꯨ ꯍꯥꯏꯔꯝꯗ꯭ꯔꯦ ꯕꯥꯏꯁꯨ ꯍꯥꯏꯔꯝꯗ꯭ꯔꯦ ꯁꯥꯎꯈ꯭ꯔꯦ ꯑꯩꯉꯣꯟꯗ ꯍꯥꯏ ꯙꯣꯅꯤꯅ ꯍꯥꯏꯌꯦ ꯃꯁꯨ ꯅꯪꯗꯤ ꯑꯀꯥꯏꯕ ꯍꯥꯏꯔꯝꯗꯁꯨ ꯕꯦꯕꯤꯅ ꯃꯕꯨꯡꯒꯤ ꯃꯐꯝꯗ ꯑꯣꯏꯅꯖꯕꯅꯤ ꯈꯪꯕꯤꯗ꯭ꯔꯕꯣ ꯃꯁꯨ ꯅꯪꯕꯣ ꯈꯪꯖꯩꯅꯦ ꯂꯣꯏꯅ ꯈꯪꯖꯩꯅꯦ ꯃꯕꯨꯡꯅ ꯃꯆꯟꯒꯤ ꯈꯣꯟꯖꯦꯜ ꯇꯥꯗꯕꯗ ꯂꯩꯕ ꯉꯝꯗꯦꯅꯦ ꯏꯆꯟꯅ ꯄꯤꯁꯨꯝ ꯄꯩꯕꯗꯣ ꯃꯕꯨꯡꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯖꯗꯦ ꯏꯆꯟꯅ ꯅꯣꯛꯐꯦꯠ ꯇꯧꯕꯗꯨ ꯃꯕꯨꯡꯅ ꯍꯔꯥꯎꯖꯩꯗ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ ꯆꯠꯈ꯭ꯔꯦ ꯑꯩ ꯕꯦꯕꯤꯗ ꯆꯠꯈ꯭ꯔꯦ ꯃꯥꯁꯨ ꯋꯥꯔꯧꯕ ꯀꯩꯅꯣ ꯔꯣꯌꯦꯜ ꯕ꯭ꯂꯨ is super wow thank you ꯆꯥꯛ ꯆꯥꯕꯤꯔꯕꯔꯣ 이태마부 ꯆꯥꯛ ꯆꯥꯕꯤꯔꯕꯔꯣ royal blue is super thank you 타갓자리 ꯑꯩ ꯕꯦꯕꯤꯗꯣ ꯊꯣꯛꯈ꯭ꯔꯦ ꯄꯨꯡꯁꯨ 9:30 ꯍꯦꯜꯂꯦ ꯗꯣꯅꯤ ꯆꯥꯛ ꯂꯣꯏꯔꯃꯤꯅ ꯆꯥꯊꯣꯛꯑꯣ ꯅꯇꯣꯝꯇꯅꯤꯅ ꯀꯩꯗꯧꯅꯤ ꯆꯥꯊꯣꯛꯑꯣ ꯍꯌꯦꯡꯗꯤ ꯃꯥꯟꯗꯦꯅꯤꯅ ꯗ꯭ꯌꯨꯇꯤ ꯂꯩꯔꯝꯒꯅꯤꯀꯣ ꯗꯣꯅꯤ ꯍꯌꯦꯡꯗꯤ ꯃꯥꯟꯗꯦꯅꯤꯅ ꯗ꯭ꯌꯨꯇꯤ ꯂꯩꯔꯝꯒꯅꯤ ꯉꯟꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯄꯣꯊꯥꯔꯣ ꯑꯇꯥꯗꯤ ꯐꯩ ꯀꯔꯝ ꯀꯥꯟꯗ ꯇꯟꯍꯧ ꯆꯥꯒꯦ ꯁꯤꯕꯨ ꯗꯣꯅꯤ ꯂꯥꯛꯄꯗꯁꯨ ꯏꯇꯣꯝꯇꯅꯤ ꯆꯠꯄꯗꯁꯨ ꯏꯇꯣꯝꯇꯅꯤ ꯑꯩꯁꯨ ꯅꯨꯄꯤ 이수 ꯅꯨꯄꯤ ꯑꯗꯨꯅ ꯇꯣꯉꯥꯟꯕꯅꯤꯅ ꯏꯕꯦꯝꯃ ꯁꯅꯥ ꯏꯕꯦꯝꯃ ꯍꯅꯨꯕꯤ ꯑꯗꯨꯅ ꯀꯣꯟꯅꯒꯤ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛꯅ ꯃꯄꯥꯟꯗ ꯂꯩꯕꯗꯣ ꯊꯕꯛ ꯖꯣꯕ ꯇꯧꯖꯕꯗꯣ ꯃꯤ ꯑꯃꯇ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤꯅꯤ ꯍꯅꯨꯕꯤ ꯀꯣꯆꯣꯛꯄꯤ ꯌꯨꯝ ꯑꯃꯗ ꯃꯤ ꯑꯃ ꯂꯩꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥꯅꯦ ꯄꯨꯔꯒ ꯃꯤ 3-4 ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯉꯥꯡꯕꯒ ꯈꯣꯠꯄꯒ ꯅꯣꯛꯄꯒ ꯈꯦꯕꯒ ꯃꯇꯝ ꯇꯥꯏꯝ ꯄꯥꯁ ꯑꯣꯏꯗꯅ ꯃꯤ ꯑꯃꯇ ꯂꯩ ꯀꯥꯏ ꯅꯨꯡꯉꯥꯏꯒꯗꯣꯏꯅꯣꯅꯦ ꯍꯅꯨꯕꯤ ꯈ꯭ꯋꯥꯡ ꯅꯥꯔꯦꯗ ꯀꯩꯗꯧꯔꯤꯅꯣ ꯅꯣꯡꯁꯤꯅ अंकल नहीं करते मुझे
ꯃꯌꯥꯝ ꯀꯅꯥ ꯂꯩꯕꯤꯔꯤꯕꯒꯦ ꯁꯄꯣꯔꯠ ꯔꯣꯌꯦꯜ ꯕ꯭ꯂꯨ ꯏꯁ ꯁꯨꯄꯔ ꯑꯗꯣ ꯆꯥꯛꯁꯤꯡ ꯆꯥꯕꯤꯔꯕ꯭ꯔꯣ ꯊꯦꯡꯅꯕꯨ ꯆꯥꯛ ꯆꯥꯕꯤꯔꯕ꯭ꯔꯣ ꯃꯌꯥꯝ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯅꯣꯡꯁꯨ ꯇꯥꯔꯤ ꯃꯌꯥꯝ ꯄꯦꯇꯦꯛ ꯄꯇꯥꯛ ꯄꯣꯇꯣꯛ ꯄꯇꯥꯛ ꯃꯁꯨꯅ ꯁꯛꯄ ꯏꯁꯩꯗꯣ ꯊꯃꯣꯏ ꯃꯅꯨꯡ ꯌꯧꯗꯦꯀꯣ ꯃꯁꯨ ꯂꯝꯍꯥꯡꯗ ꯇꯧꯅ ꯁꯛꯄ ꯏꯁꯩ ꯃꯥꯜꯂꯤ ꯃꯁꯨ ꯍꯣꯏꯅꯦ ꯃꯁꯨ ꯅꯣꯡꯁꯦ ꯈꯨꯔꯥꯟ ꯑꯣꯏꯗꯣꯔꯦ ꯍꯥꯏꯅ ꯀꯧꯊꯕꯒꯤ ꯁꯨꯝ ꯇꯥꯔꯦ ꯃꯅꯤ ꯑꯗꯨꯃꯥꯏꯅ ꯃꯈꯨꯠꯇꯣ ꯐꯔꯕ ꯃꯌꯥꯝ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ
ꯃꯁꯨꯍꯣꯏꯒꯤ ꯀꯔꯤ ꯃꯊꯦꯜ ꯇꯧꯔꯒꯦ? ꯉꯥ ꯊꯣꯡꯉꯤ ꯕꯦꯟꯗꯧ, ꯉꯥ. ꯃꯁꯨ ꯅꯪ ꯆꯥꯛ ꯊꯣꯡꯗ꯭ꯔꯥ? ꯊꯣꯡꯗꯦ, ꯑꯩ ꯊꯣꯡꯗꯦ. ꯃꯁꯨꯅ ꯊꯣꯡꯂꯝꯂꯤꯔꯣ? ꯑꯩ ꯊꯣꯡꯗꯦ, ꯑꯩ ꯊꯣꯡꯗꯦ. ꯀꯔꯤꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄꯅꯤ ꯍꯥꯏꯅ ꯀꯦꯔꯤꯔꯣ ꯃꯁꯨ? ꯀꯅꯥꯅ ꯊꯣꯡꯂꯤꯕ? ꯑꯩꯈꯣꯏ ꯃꯧꯅ ꯊꯣꯡꯉꯤꯌꯦ. ꯅꯁꯨ ꯅꯨꯄꯤꯅ ꯊꯣꯡꯉꯤꯌꯦ ꯕꯦꯟꯙꯧ.
ꯃꯆꯨ ꯋꯥꯔꯕꯣ ꯁꯥꯡꯗꯣꯛꯂꯤꯗꯣ? ꯑꯩꯁꯨ ꯅꯨꯄꯤꯗꯣ ꯄꯄꯥ ꯁꯪꯕ ꯆꯠꯇꯣꯔꯣꯏ? ꯕꯦꯟꯙꯧ ꯕꯕꯤꯇꯥ ꯆꯥꯛ ꯂꯣꯏꯔꯕꯣ? ꯃꯆꯨ ꯋꯥꯈꯜ ꯍꯟꯊꯕ ꯃꯥꯜꯂꯦ. ꯀꯩꯝ ꯇꯧꯗꯦꯗ ꯕꯦꯟꯙꯧ. ꯐꯦꯟꯁꯦ ꯂꯩꯊꯣꯛꯄꯗ ꯅꯨꯡꯁꯤꯠꯀ ꯂꯥꯛꯇꯦ. ꯑꯩ ꯆꯥꯛ ꯆꯥꯔꯔꯣꯏ ꯃꯆꯨ. ꯀꯔꯤꯒꯤꯅꯣ ꯕꯦꯟꯙꯧ? ꯆꯥꯛ ꯆꯥꯎ. ꯅꯨꯡꯊꯤꯜꯗ ꯆꯥꯈ꯭ꯔꯦ ꯃꯆꯨ ꯍꯥꯏ. ꯑꯣ.
ꯇꯠ ꯅꯣꯡꯁꯤ ꯁꯥꯎꯅꯤꯡꯕ ꯃꯁꯨ ꯑꯕꯣꯛ ꯉꯁꯤ ꯐꯖꯅ ꯇꯨꯝꯈ꯭ꯔꯦ ꯋꯥꯅ ꯇꯧꯔꯤꯔꯥ ꯈꯪꯗꯦ ꯃꯁꯨ ꯋꯥꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ Kan Jakuri. ꯑꯩ ꯆꯠꯈ꯭ꯔꯒꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯠꯈ꯭ꯔꯒ ꯆꯥꯔꯦ ꯑꯗꯨ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯄꯥ ꯇꯨꯝꯈ꯭ꯔꯦꯅꯦ ꯅꯣꯡꯁꯤꯅ ꯁꯥꯎꯅꯤꯡꯉꯦ ꯑꯍꯤꯡ ꯂꯥꯏ ꯁꯥꯔꯅꯤ ꯀꯩ ꯂꯥꯏ ꯁꯥꯗꯣꯏꯕ ꯃꯤꯅꯤꯠ ꯀꯨꯟꯇ ꯉꯥꯏꯔꯦ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯅꯤ ꯃꯌꯥꯝ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯃꯤꯁꯨ ꯂꯥꯛꯇ꯭ꯔꯦ ꯃꯤꯁꯨ ꯂꯥꯛꯄ ꯋꯥꯠꯂꯦ ꯑꯩꯒ ꯔꯦꯕꯤꯇꯥꯗ ꯉꯥꯏꯔꯦ ꯃꯆꯨ ꯂꯣꯏꯁꯤꯜꯂꯣ ꯃꯤꯁꯨ ꯂꯩꯇꯦ ꯂꯥꯛꯇꯦ ꯍꯣꯏ ꯃꯤꯅꯤꯠ ꯇꯔꯥꯒ ꯅꯤꯄꯥꯟꯗ ꯉꯥꯏꯔꯦ ꯕꯦꯟꯗꯧ ꯉꯥꯏꯍꯥꯛ ꯂꯩꯕꯤꯔꯣ ꯃꯆꯨ ꯔꯦꯕꯤꯇꯥ ꯉꯥꯏꯍꯥꯛ ꯂꯩꯕꯤꯔꯣ ꯑꯗꯨꯒ ꯂꯣꯏꯁꯤꯟꯅꯕ ꯇꯧꯒꯦ ꯊꯦꯡꯅ ꯇꯟꯕꯅ ꯐꯩ ꯃꯆꯥ ꯂꯥꯏꯔꯤꯛ ꯇꯥꯛꯄꯁꯨ ꯇꯥꯛꯑꯁꯨ ꯂꯣꯏꯕꯅꯤꯅ ꯍꯣꯏ ꯍꯣꯏ Hai cô hề. 그냥 이제 그냥 식당 사람들 좀
Cái khác này. Không có rồi đấy. 자꾸 선탕 먹고 가끔 먹어요. 아니, 깜 더웠죠. Ấy, ở cái đấy của anh. 가야 돼. Cái thứ này thế đấy, nó làm. 어. Ini 보니까 너무 잘 아, 이거 보기 그래. 이 시간대. 오케이? 안 돼. 돌아가긴 구로. 아. 아니 꽃이, 보니까 여기 꽃이 보내드려요, ngasi도. 아니 보니까 내 망아죠. 못 파니까. 이거 지금 보니까 한도 있으려 그래. 구로는 그러면 당 얻어라. 니 그런 거 가서 하면 니 그런 거 너무 하오이 아니 니 말아봐. masih suk ngan tunung dito kagina maso ngasi do ayuk tay sa mang tinda siya masaure aduna ni kita 어머니 생각해 가지고 내 무슨 거야. 무슨 가지고 있으면 무슨 가지고 날 사고. halane 아니요? 따져가 tumo 가면 tumo good night chalane ay loy do ai ta không có lên gì. okay Revita bye bye good night kita sabo to me to mo thagachari musibai siname ampama warsuana masigi mogonte chene sige sapo to biramba siname ampama po mogonte thania le ten thagachari ko siname am noongmada 3,000 tale masudi mayam loisino tawrasi thamada kunthai income tawre tawramani kungai da hajale ka da Phun yang khai mình tranh thì ngày thế cho nó mày chúng tôi mình tranh thứ ngày dòng vậy
ꯐꯝꯕꯁꯨ ꯋꯥꯕꯅꯤ. Hare Krishna. ꯃꯌꯥꯝ ꯌꯥꯝꯗ꯭ꯔꯦ. 레비타 토어보. Hare Krishna. 오늘에 싹을 해가지고. 싹을 해가지고. 난거 더 이거. Minit 30 ngaire. 레비타 토크라보. Kakalosirani minit 30 ngaire ko. Ngahak masu miyam changbiramba haringai thakachari masu abok khoimu khara call tawna hau sangki ge masu hoi sang sangadi khoimu do aphaba khoimu phau kochi kotaba khoimu maru thangdaba khoimu do phau Hangaba benda Revita masudi tumbanina abo thok lage hoi tho do khoimu da bhap taba maram oppa kochi thangdaba khoimu yengo kakaguma kochi kopami thirunu koi tumbaga isi gunjani pura angau phai mai karen mai shot chai ne sijo kripik de chingni ne de kakai lamba le ramina call toro Hare Krishna. Kamusi abuka iche chanate icha chanate kai chanoi deno khomamde khom phaba hidai to ada kakaguma khom kada thangoi tawruno 대답 들어가나? 알았어, 잘 먹어야지. 와.
빠져가 피부를 가지고. हाँ 어디까지 하버리면 그대로 어디까지 합되지 안 하서야 안 하버리면 아 뚫리려고 그냥 하려고 하지 원래 뚫리려고 그냥 빼놓고 ခွေမူမဝါလောက်တဲ့ခွေမဝါလောက်တဲ့ကလေးခွေမူတို့ကောတုတ်တူတယ်ခံခဲ့နမတော့ကျွန်တော်တင်ငစီမှာဗီဒီယိုအပ်လိုဒ်တော်လို့ခံခဲ့ပုံငါphẩmတော့ချရကကာရခဲ့ခွေမူမဝါလောက်တဲ့ကလေးမဝါလောက်တဲ့ကလေးကောတုတ်လို့နော်ထန်တလာပနေထန်တကနေမဆိုကျလို့ကျလို့ထန်စပနငိုင်ပနေअसीदी फ्रेंड की वाखली मचुआ है चल फिर ना थोड़ी नहीं गई 배나 쓰면 잠깐 अदना ना तुम 이거 그런 거다 보니 lại Doni chắc chắn rồi bố kakak lu selagi mi hôm tới ngày đấy Doni ai Doni chỉ nung sibna mà thắp lu sang ai kakak su udah tahu rồi có mà su ai jopi cái cha thì cha thua ra cái nó Doni thiên cái nó tôm cha thua cái nó chắc tuổi mà ung apa nih cathode Doni cái đâu đấy cathode ngana potharo hayang ni Monday ni duty chakadro cathode cathode matam ju a jau re 11 da chara ne mai thieng de du dia adu kui na kai du le ba lai pa ri ro eleven da chara ni hai de lai to ri bro जो दी हरितगी खरा सारगा
ꯊꯝꯒꯦ ꯆꯣꯞꯄꯤꯅꯕꯒꯤ ꯌꯥꯏ 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 ꯀꯥꯏꯗꯦ ꯌꯥꯏ ꯀꯔꯤ ꯁꯥꯗꯣꯏꯕ ꯑꯩꯅ ꯂꯥꯏꯔꯤꯛ ꯄꯥꯗ꯭ꯔꯦ ꯂꯥꯏꯔꯤꯛꯅ ꯑꯩ ꯄꯥꯔꯒ ꯂꯩꯔꯦ ꯀꯀꯥ ꯂꯥꯏꯔꯤꯛꯅ ꯑꯩ ꯄꯥꯔꯒ ꯂꯩꯔꯦ ꯀꯀꯥ ꯄꯥꯎ ꯄꯥꯎ ꯂꯥꯏꯔꯤꯛ ꯐꯖꯅ ꯄꯥꯎ ꯂꯥꯏꯔꯤꯛꯁꯨ ꯐꯖꯅ ꯄꯥꯒꯗꯕꯅꯤꯀꯣ ꯂꯥꯏꯔꯤꯛ ꯐꯖꯅ ꯄꯥꯎ ꯗꯣꯅꯤ ꯃꯔꯝꯃꯨ ꯂꯥꯏꯔꯤꯛ ꯐꯖꯅ ꯄꯥꯎ ꯑꯗꯨ ꯅꯨꯡꯁꯤꯔꯕ ꯏꯆꯟꯗꯣꯅꯤ ꯑꯦꯟ ꯔꯦꯕꯤꯇꯥ ꯀꯀꯥ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯉꯁꯤꯗꯤ ꯀꯀꯥ ꯌꯥꯝꯅ ꯇꯨꯝꯅꯤꯡꯉꯦ ꯗꯣꯅꯤꯁꯨ ꯄꯣꯊꯥꯔꯣ ꯑꯗꯣ ꯆꯥꯛꯇꯣ ꯉꯟꯅ ꯆꯥꯔꯣ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯇꯧꯔꯣ ꯀꯣ ꯑꯗꯨ ꯂꯥꯏꯔꯤꯛꯇ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯁꯤ ꯉꯁꯤꯗꯤ ꯊꯥꯒꯠꯄꯁꯨ ꯐꯕꯅꯤ ꯊꯥꯗꯔꯛꯄꯗ ꯂꯧꯈꯠꯇꯕ ꯆꯪꯕꯅꯤ ꯗꯣꯟ ꯍꯥꯏ ओके गुड नाइट काका गुड नाइट धोनी गुड नाइट रेबिता धनी है ओके गुड नाइट धनी गुड नाइट मयाम बाय बाय